ꯃꯔꯨꯞꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯕꯦꯁ ꯑꯦꯛꯁꯄ꯭ꯂꯣꯔꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯅꯧꯕ ꯃꯔꯨꯞ ꯑꯣꯏꯕꯤꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯕꯦꯜ ꯑꯥꯏꯀꯣꯟꯅꯆꯤꯡꯕ ꯇꯔꯨ ꯅꯝꯕꯤꯔꯝꯃꯨ꯫ ꯉꯁꯤ ꯃꯔꯨꯞ ꯃꯌꯥꯝꯒꯤꯗꯃꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯖꯦꯗ ꯗꯥꯏꯅꯥꯁꯇꯤ꯫ ꯐꯤꯂꯝ ꯑꯁꯤ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯆꯍꯤꯅ 13 ꯁꯦꯞꯇꯦꯝꯕꯔ 2019꯫ ꯗꯥꯏꯔꯦꯛꯇꯦꯗ ꯕꯥꯏ ꯆꯤꯡ ꯁꯤꯑꯣ ꯇꯨꯡ꯫ ꯐꯤꯂꯝ ꯑꯁꯤ ꯆꯥꯏꯅꯤꯁ ꯃꯨꯚꯤ ꯐꯥꯟꯇꯥꯁꯤ ꯑꯦꯛꯁꯟ ꯗ꯭ꯔꯃꯥ ꯐꯤꯂꯝ ꯑꯃꯅꯤ꯫ ꯐꯤꯂꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯑꯦꯛꯇꯔꯁꯤꯡꯒꯤ ꯃꯃꯤꯡꯗꯤ ꯓꯦꯡꯒꯤ ꯁꯛꯇꯝꯗ ꯂꯩꯖꯔꯦ ꯁꯤꯌꯣꯟ ꯓꯥꯟ, ꯇꯤꯌꯥꯟꯒꯤ ꯁꯛꯇꯝꯗ ꯇꯥꯡ ꯋꯤꯁꯤꯟ, ꯂꯨ ꯁꯨꯏꯀꯤꯒꯤ ꯁꯛꯇꯝꯗ ꯂꯤ ꯀꯨꯏꯟ, ꯕꯤꯌꯥꯎꯒꯤ ꯁꯛꯇꯝꯗ ꯃꯦꯡ ꯃꯥꯔꯀ꯭ꯌꯨ, ꯃꯥꯁꯇꯔ ꯕꯨꯌꯨꯏꯒꯤ ꯁꯛꯇꯝꯗ ꯁꯤꯟ ꯁꯤꯟ ꯁꯨ, ꯗꯦꯃꯟ ꯀꯤꯡꯒꯤ ꯁꯛꯇꯝꯗ ꯓꯥꯡ ꯗꯦꯅꯤꯌꯨ꯫ ꯍꯧꯖꯤꯛ ꯐꯤꯂꯝ ꯑꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯐꯤꯂꯝ ꯑꯁꯤ ꯍꯧꯕ ꯃꯇꯝꯗ ꯀꯨꯏꯅꯨꯟ ꯁꯦꯛꯀꯤ ꯀꯨꯡꯐꯨꯒꯤ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯑꯇꯤꯌꯥꯗ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯓꯦꯡ ꯑꯃꯗꯤ ꯇꯤꯌꯥꯟꯁꯨ ꯑꯇꯤꯌꯥꯗ ꯁꯥꯇ꯭ꯔ ꯃꯌꯥꯝꯅ ꯁꯥꯟꯅꯕꯗꯨꯒ ꯃꯣꯏꯁꯨ ꯁꯥꯟꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯓꯦꯡꯗꯤ ꯀꯨꯡꯐꯨ ꯁꯥꯟꯅꯕꯗ ꯀꯌꯥ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯗꯕꯅꯤꯅ ꯁꯥꯇ꯭ꯔ ꯃꯌꯥꯝꯅ ꯃꯥꯕꯨ ꯅꯝꯕꯔ 7ꯅꯤ ꯍꯥꯏꯗꯨꯅ ꯂꯛꯅꯔꯝꯃꯤ꯫ ꯓꯦꯡꯁꯦ ꯊꯃꯣꯏ ꯌꯥꯝꯅ ꯆꯥꯎꯕ, ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯅꯤꯄꯥ ꯑꯃꯅꯤ꯫ ꯑꯗꯨꯅ ꯀꯨꯡꯐꯨꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯃꯥꯅ ꯆꯥꯛ ꯊꯣꯡꯕ, ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯓꯦꯡꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯓꯦꯡꯅ ꯃꯌꯥꯝꯒꯤ ꯆꯥꯅꯕ ꯑꯗꯨ ꯊꯣꯡꯕ ꯂꯣꯏꯔꯒ ꯄꯨꯊꯣꯔꯛꯏ꯫ ꯓꯦꯡꯅ ꯄꯨꯔꯛꯄ ꯊꯣꯡ ꯊꯥꯛꯄꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯨꯜꯂꯒ ꯆꯥꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯥꯁꯇꯔꯒꯤ ꯅꯨꯄꯤꯅ ꯆꯪꯁꯤꯜꯂꯒ ꯀꯨꯡꯐꯨꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯕꯨ ꯐꯨꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯨꯡꯐꯨꯒꯤ ꯃꯥꯁꯇꯔ ꯕꯤꯌꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯇꯤꯌꯥꯟꯅ ꯆꯪꯉꯒ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯀꯨꯡꯐꯨ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯓꯦꯡꯁꯨ ꯀꯨꯡꯐꯨ ꯌꯥꯝꯅ ꯐꯖꯅ ꯍꯩꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯇꯤꯌꯥꯟꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯐꯝꯃꯤꯟꯅꯔꯒ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯁꯇꯔ ꯕꯤꯌꯥꯎꯅ ꯓꯦꯡꯁꯦ ꯀꯨꯡꯐꯨ ꯀꯌꯥꯝ ꯍꯩꯔꯒꯦ ꯍꯥꯏꯗꯨꯅ ꯆꯥꯌꯦꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯦꯞꯍꯜꯂꯤ꯫ ꯃꯥꯁꯇꯔꯅ ꯓꯦꯡꯒꯤ ꯃꯁꯥꯗ ꯃꯥꯒꯤ ꯀꯨꯡꯐꯨꯒꯤ ꯄꯋꯥꯔ ꯑꯗꯨ ꯄꯤꯁꯜꯂꯤ꯫ ꯃꯗꯨꯗ ꯓꯦꯡ ꯑꯗꯨ ꯉꯥꯛꯄ ꯉꯝꯗꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯁꯇꯔꯒꯤ ꯃꯆꯥꯅꯨꯄꯤ ꯇꯤꯌꯥꯟꯅ ꯓꯦꯡꯒꯤ ꯃꯅꯤꯡꯗ ꯄꯥꯏꯔꯒ ꯉꯥꯛꯑꯝꯃꯤ꯫ ꯃꯗꯨꯁꯨ ꯃꯥꯁꯇꯔꯅ ꯈꯜꯂꯝꯃꯤ ꯀꯔꯤꯅꯣ ꯓꯦꯡ ꯌꯥꯝ ꯊꯤꯅ ꯀꯜꯂꯤꯗꯅ ꯍꯥꯏꯗꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯐꯣꯔꯁ ꯍꯦꯟꯅ ꯄꯤꯁꯜꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯗꯨꯒ ꯐꯝꯃꯤꯕ ꯀꯨꯡꯐꯨꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯓꯦꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯄꯨꯝꯅꯃꯛ ꯃꯈꯨꯠ ꯑꯃꯃꯝ ꯄꯥꯏꯅꯔꯒ ꯓꯦꯡꯕꯨ ꯉꯥꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯁꯇꯔꯗꯨꯅ ꯃꯥꯒꯤ ꯐꯣꯔꯁ ꯑꯔꯩꯕ ꯊꯥꯔꯒ ꯏꯜꯂꯛꯄꯗ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯄꯥꯏꯊꯣꯛꯑꯒ ꯇꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯥꯁꯇꯔꯒꯤ ꯃꯆꯥꯅꯨꯄꯤ ꯇꯤꯌꯥꯟꯒ ꯓꯦꯡꯒ ꯃꯣꯕꯥꯏꯜ ꯆꯤꯡ ꯑꯃꯒꯤ ꯃꯊꯛꯇ ꯀꯨꯡꯐꯨꯒꯤ ꯃꯦꯗꯤꯇꯦꯁꯟ ꯀꯌꯥ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯦꯗꯤꯇꯦꯁꯟ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯑꯇꯤꯌꯥꯗ ꯄꯥꯏꯈꯠꯂꯒ ꯃꯊꯛꯇ ꯃꯦꯗꯤꯇꯦꯁꯟ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯓꯦꯡꯅ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯃꯣꯟꯗ꯭ꯔꯪ ꯇꯧꯔꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯇꯤꯌꯥꯟꯒꯤ ꯐꯖꯕꯗꯨ ꯎꯔꯨꯕꯗ ꯓꯦꯡꯒꯤ ꯊꯃꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯓꯦꯡꯅꯗꯤ ꯇꯤꯌꯥꯟꯗꯗꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯗꯦ꯫ ꯇꯤꯌꯥꯟꯒꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛꯇꯨꯗ ꯓꯦꯡꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯨꯝꯍꯠꯂꯝꯃꯤ꯫ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯗꯅ ꯊꯃꯣꯏꯗ ꯑꯗꯨꯃꯛ ꯐꯨꯝꯃꯒ ꯂꯩ, ꯃꯔꯝꯗꯤ ꯃꯥꯁꯇꯔꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯨꯕꯅ꯫ ꯑꯗꯨꯕꯨ ꯑꯁꯣꯟꯗꯗꯤ ꯇꯤꯌꯥꯟꯒꯤ ꯙ꯭ꯌꯥꯟ ꯇꯧꯔꯒ ꯑꯗꯨꯃꯛ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯓꯦꯡꯒꯤ ꯊꯕꯥꯛꯇ ꯁꯤꯔꯤꯕ ꯅꯨꯡꯒꯤ ꯂꯣꯀꯦꯁ ꯑꯗꯨ ꯉꯥꯜꯂꯝꯃꯤ꯫ ꯃꯗꯨ ꯉꯥꯜꯂꯛꯄꯗ ꯃꯊꯛꯇ ꯄꯥꯏꯔꯒ ꯙ꯭ꯌꯥꯟ ꯇꯧꯔꯤꯕ ꯓꯦꯡꯗꯨ ꯃꯈꯥꯗ ꯇꯥꯔꯛꯏ꯫ ꯓꯦꯡꯅ ꯃꯈꯥꯗ ꯇꯥꯕꯗꯨꯒ ꯇꯤꯌꯥꯟꯅ ꯆꯪꯁꯤꯜꯂꯒ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯍꯪꯉꯝꯃꯤ꯫ ꯓꯦꯡꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯦꯗꯤꯇꯦꯁꯟ ꯑꯁꯤ ꯃꯄꯨꯡ ꯐꯥꯕ ꯉꯝꯗ꯭ꯔꯦ, ꯃꯔꯝꯗꯤ ꯏꯃꯥ ꯕꯕꯥ ꯂꯩꯈꯤꯗꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯗꯨ ꯇꯥꯕꯗ ꯇꯤꯌꯥꯟꯅ ꯍꯥꯏꯔꯝꯃꯤ ꯍꯧꯈ꯭ꯔꯕ ꯀꯌꯥꯗꯨꯒꯤ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯄ ꯇꯝꯃꯨ꯫ ꯓꯦꯡꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯨ ꯎꯕꯗ ꯇꯤꯌꯥꯟꯅ ꯍꯥꯏꯔꯝꯃꯤ ꯍꯣꯏ, ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯃꯥ ꯕꯕꯥꯒꯤ ꯂꯩꯈꯤꯗꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯃꯣꯕꯥꯏꯜꯅꯤ ꯑꯇꯤꯌꯥꯗ ꯄꯥꯏꯔꯒ ꯂꯥꯛꯏ꯫ ꯓꯦꯡꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯎꯈꯤꯕ ꯈꯨꯡꯒꯪꯒꯤ ꯂꯝꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯃꯉꯣꯟꯗ ꯅꯤꯡꯁꯤꯡꯕ ꯐꯥꯎꯕ ꯍꯧꯔꯛꯏ꯫ ꯓꯦꯡꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯕꯕꯥꯁꯨ ꯀꯨꯡꯐꯨꯒꯤ ꯋꯥꯔꯤꯌꯔꯅꯤ꯫ ꯃꯗꯨꯗ ꯃꯁꯛ ꯈꯪꯗꯕ ꯃꯥꯏꯈꯨꯝ ꯎꯞꯄ ꯗꯦꯃꯣꯟ ꯈꯔꯒ ꯑꯩꯒꯤ ꯕꯕꯥꯒ ꯈꯠꯅꯔꯝꯃꯤ꯫ ꯃꯣꯕꯥꯏꯜꯅꯤꯅ ꯈꯠꯅꯕ ꯑꯗꯨ ꯑꯩꯒꯤ ꯃꯤꯠꯇ ꯑꯗꯨꯃꯛ ꯎꯏ ꯍꯥꯏꯗꯨꯅ ꯓꯦꯡꯅ ꯇꯤꯌꯥꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯕꯕꯥꯅ ꯗꯦꯃꯣꯟꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯗꯦꯃꯣꯟꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯕꯕꯥꯕꯨ ꯍꯥꯠꯂꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯁꯤꯡ ꯑꯗꯨ ꯗꯦꯃꯟꯁꯤꯡꯅ ꯂꯣꯏꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯒ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪꯒ ꯅꯪꯒꯤ ꯕꯕꯥꯒ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯂꯥꯛꯄꯗ ꯑꯩꯅ ꯕꯕꯥꯗ ꯑꯩꯁꯨ ꯀꯨꯡꯐꯨ ꯇꯝꯕꯤꯌꯣꯅ ꯍꯥꯏꯈꯤꯕꯗꯨ, ꯃꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯈꯨꯠ ꯄꯥꯏꯔꯒ ꯅꯪꯒꯤ ꯕꯕꯥꯗ ꯃꯥꯁꯨ ꯀꯨꯡꯐꯨ ꯇꯝꯕꯤꯌꯣꯅ ꯍꯥꯏꯖꯈꯤꯕꯗꯒꯤ ꯉꯁꯤꯗꯤ ꯑꯩ ꯅꯣꯏꯒꯤ ꯃꯔꯛꯇ ꯆꯥꯎꯔꯒ ꯂꯩꯔꯛꯏꯁꯤꯅꯤ ꯍꯥꯏꯗꯨꯅ ꯓꯦꯡꯅ ꯇꯤꯌꯥꯟꯗ ꯍꯥꯏꯔꯛꯈꯤ꯫
ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄꯗꯒꯤ ꯖꯦꯡꯒꯤ ꯍꯥꯟꯅ ꯀꯥꯎꯈ꯭ꯔꯕ ꯃꯥꯒꯤ ꯃꯄꯥꯕꯨ ꯍꯥꯠꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯉꯁꯤꯗꯤ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯃꯉꯣꯟꯗ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯂꯥꯛꯏ꯫ ꯃꯄꯥꯒ ꯃꯃꯥꯒ ꯁꯤꯈꯤꯕ ꯃꯣꯡꯐꯝ ꯑꯗꯨꯗ ꯖꯦꯡꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯈꯣꯏꯔꯝꯃꯤ꯫ ꯁꯤꯟ ꯑꯁꯤꯗ ꯆꯩꯅꯥꯗ ꯂꯩꯔꯤꯕ ꯀꯣꯡꯐꯨꯒꯤ ꯃꯥꯁꯇꯔ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯦꯟ ꯋꯥ ꯀꯌꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯈꯤꯇꯪ ꯇꯥꯛꯄ ꯅꯨꯄꯤꯒꯤ ꯀꯣꯡꯐꯨ ꯃꯥꯁꯇꯔ ꯑꯁꯤꯅ ꯍꯥꯏꯔꯝꯃꯤ, ꯍꯟꯗꯛꯀꯤ ꯀꯣꯡꯐꯨꯒꯤ ꯇꯣꯔꯅꯥꯃꯦꯟ ꯑꯁꯤꯗ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯂꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯂꯧꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ꯫ ꯃꯗꯨꯒ ꯇꯤꯜꯂꯤꯕ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯁꯥꯇ꯭ꯔꯅ ꯂꯧꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯐꯣꯡꯗꯣꯛꯅꯔꯝꯃꯤ꯫ ꯃꯥꯁꯇꯔꯁꯤꯡ ꯑꯗꯨꯅ ꯇꯣꯔꯅꯥꯃꯦꯟ ꯇꯧꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯍꯧꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯖꯦꯡꯒ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤꯁꯤꯡ ꯑꯗꯨꯅ ꯅꯨꯡꯗꯥꯡꯗ ꯅꯨꯄꯤ ꯈꯛꯇꯪ ꯇꯝꯂꯤꯕ ꯑꯦꯀꯥꯗꯃꯤ ꯑꯗꯨꯗ ꯂꯨꯕꯨ ꯌꯦꯡꯕ ꯂꯥꯛꯏ꯫ ꯃꯈꯣꯏꯅ ꯂꯨꯕꯨ ꯌꯥꯝꯅ ꯌꯦꯡꯕ ꯄꯥꯝꯃꯝꯃꯤ, ꯃꯔꯝꯗꯤ ꯂꯨ ꯍꯥꯏꯔꯤꯕ ꯀꯣꯡꯐꯨ ꯍꯩꯔꯕ ꯅꯨꯄꯤ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯍꯨꯔꯥꯜꯂꯒ ꯅꯨꯃꯤꯗꯥꯡꯗꯨꯗ ꯂꯨꯕꯨ ꯌꯦꯡꯕ ꯂꯥꯛꯏ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯅꯥꯄꯤ ꯑꯋꯥꯡꯕ ꯍꯧꯕ ꯃꯐꯝꯗ ꯂꯣꯠꯂꯒ ꯌꯦꯡꯉꯝꯃꯤ꯫ ꯂꯨꯒꯤ ꯇꯤꯝꯅ ꯀꯣꯡꯐꯨ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯗꯨ ꯎꯕꯗ ꯖꯦꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯄꯨꯡꯉꯥꯎ ꯉꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯣꯏꯅ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯟꯅꯔꯛꯄꯗ ꯖꯦꯡꯗꯣ ꯂꯣꯠꯄ ꯃꯐꯝꯗꯒꯤ ꯏꯟꯊꯣꯔꯛꯇꯨꯅ ꯂꯨꯅ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯄꯥꯔꯇꯤ ꯃꯌꯥꯝ ꯑꯗꯨꯅ ꯖꯦꯡꯕꯨ ꯐꯥꯔꯒ ꯄꯨꯜꯂꯝꯃꯤ꯫ ꯖꯦꯡꯅ ꯃꯈꯣꯏꯒꯤ ꯑꯦꯀꯥꯗꯃꯤꯗ ꯍꯜꯂꯛꯄꯗ ꯃꯁꯥꯗꯣ ꯌꯥꯝꯅ ꯍꯥꯀꯠꯆꯩ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯌꯦꯡꯍꯜꯂꯤ꯫ ꯃꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯌꯦꯡꯉꯨꯕꯗ ꯃꯁꯥꯗꯣ ꯍꯥꯀꯠꯆꯕꯤ ꯇꯤꯟ ꯃꯌꯥꯝ ꯑꯃ ꯂꯨꯒꯤ ꯄꯥꯔꯇꯤꯅ ꯃꯉꯣꯟꯗ ꯍꯥꯞꯆꯤꯜꯂꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯇꯤꯟ ꯑꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯑꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯇꯤꯌꯥꯟꯅ ꯖꯦꯡꯒꯤ ꯃꯁꯥꯗ ꯇꯤꯟꯅ ꯆꯤꯛꯈꯤꯕꯁꯤꯡ ꯑꯗꯨ ꯐꯅꯕ ꯍꯥꯏꯗꯨꯅ ꯊꯥꯎ ꯇꯩꯔꯝꯃꯤ꯫ ꯇꯤꯌꯥꯟꯅ ꯖꯦꯡꯒꯤ ꯃꯃꯤꯠꯇ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯖꯦꯡꯅ ꯈꯜꯂꯝꯃꯤ, ꯇꯤꯌꯥꯟꯁꯦ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯖꯦꯡꯒꯤ ꯊꯃꯣꯏꯗ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯤꯌꯥꯟꯅ ꯃꯨꯟꯅ ꯌꯦꯡꯂꯝꯕꯗꯤ ꯑꯇꯩ ꯑꯣꯏꯔꯝꯗꯦ, ꯃꯉꯣꯟꯗ ꯂꯩꯕ ꯇꯤꯟ ꯑꯗꯨ ꯐꯥꯕꯒꯤꯗꯃꯛꯇ ꯌꯦꯡꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯦꯡꯕꯗꯤ ꯇꯤꯌꯥꯟꯅ ꯖꯦꯡꯕꯨ ꯏꯆꯝ ꯆꯝꯅ ꯈꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦꯡꯅ ꯏꯁꯤꯡꯒꯤ ꯗ꯭ꯔꯦꯒꯣꯟꯗ ꯃꯆꯤꯟꯖꯥꯛ ꯄꯤꯖꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯏ꯫ ꯗ꯭ꯔꯦꯒꯣꯟꯗꯨꯕꯨ ꯃꯥꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯃꯤ, ꯅꯪꯒꯤ ꯆꯥꯅꯕ ꯄꯣꯔꯛꯑꯦ ꯍꯥꯏꯗꯨꯅ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯗ꯭ꯔꯦꯒꯣꯟꯗꯣ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯖꯦꯡꯅ ꯍꯪꯉꯝꯃꯤ, ꯉꯁꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯪꯒꯦ, ꯅꯪ ꯍꯥꯏꯔꯛꯎ꯫ ꯖꯦꯡꯅ ꯍꯪꯉꯝꯃꯤ, ꯀꯔꯤꯒꯤꯅꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯣꯡꯐꯨꯁꯦ ꯍꯩꯇ꯭ꯔꯤꯁꯦ? ꯃꯁꯤꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯗ꯭ꯔꯦꯒꯣꯟ ꯂꯤꯡꯖꯨꯟꯗ ꯍꯪꯉꯤ꯫ ꯗ꯭ꯔꯦꯒꯣꯟꯗꯨꯅ ꯀꯔꯤꯝꯇ ꯈꯨꯝꯃꯝꯗꯅ ꯏꯁꯤꯡꯗ ꯆꯣꯡꯉꯒ ꯂꯨꯞꯊꯈꯤ꯫ ꯇꯤꯌꯥꯟꯅ ꯅꯨꯡꯗꯥꯡꯗ ꯖꯦꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯒꯤ ꯔꯣꯜ ꯑꯃ ꯄꯤꯔꯝꯃꯤ꯫ ꯇꯤꯌꯥꯟꯅ ꯍꯥꯏꯔꯝꯃꯤ, ꯌꯦꯡꯉꯨ, ꯍꯟꯗꯛꯀꯤ ꯀꯣꯡꯐꯨꯒꯤ ꯇꯣꯔꯅꯥꯃꯦꯟ ꯑꯁꯤꯗ ꯅꯪ ꯉꯝꯗꯕ ꯌꯥꯗꯦ꯫ ꯇꯣꯔꯅꯥꯃꯦꯟ ꯑꯁꯤꯗ ꯉꯝꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯀꯣꯡꯐꯨꯒꯤ ꯄ꯭ꯔꯦꯛꯇꯤꯁꯁꯤꯡ ꯑꯁꯤ ꯇꯧ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯅꯪ ꯍꯟꯗꯛ ꯇꯣꯔꯅꯥꯃꯦꯟꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯇꯤꯌꯥꯟꯅ ꯖꯦꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯦꯡꯅ ꯀꯣꯡꯐꯨꯗꯣ ꯍꯩꯇꯕ ꯖꯥꯗꯤ ꯍꯥꯏꯗꯨꯅ ꯑꯁꯥ ꯃꯊꯟꯇ ꯃꯦꯗꯤꯇꯦꯁꯟ ꯇꯧꯔꯝꯃꯤ꯫ ꯖꯦꯡꯅ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯗꯨꯗ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯥꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯥꯁꯇꯔ ꯕꯨꯏꯁꯨ ꯎꯔꯝꯃꯤ꯫ ꯃꯕꯥꯏꯅꯤꯃꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯅꯔꯝꯃꯤ꯫ ꯃꯥꯁꯇꯔꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯉꯣꯟꯗ ꯁꯤꯔꯤꯕ ꯅꯨꯡ ꯑꯗꯨ ꯂꯪꯊꯣꯛꯀꯣ, ꯃꯗꯨ ꯁꯤꯖꯤꯟꯅꯔꯕꯗꯤ ꯅꯪꯉꯣꯟꯗ ꯑꯃꯥꯡꯕ ꯉꯥꯛꯇ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯒ ꯃꯄꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯁꯥꯒꯤꯗꯃꯛꯇ ꯏꯄꯥꯅ ꯅꯪꯒꯤ ꯅꯨꯡ ꯑꯁꯤ ꯄꯤꯕꯅꯤ, ꯅꯨꯡ ꯑꯗꯨ ꯁꯤꯖꯤꯟꯅꯧ, ꯅꯪꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯅ ꯂꯣꯏꯅ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯖꯦꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯁꯇꯔ ꯑꯃꯗꯤ ꯖꯦꯡꯒꯤ ꯃꯄꯥꯒꯤ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯖꯦꯡꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯖꯦꯡꯗ ꯁꯤꯔꯤꯕ ꯃꯥꯒꯤ ꯅꯨꯡ ꯑꯗꯨ ꯉꯥꯟꯊꯣꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯖꯦꯡ ꯑꯗꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯝꯃꯤ꯫ ꯖꯦꯡꯅ ꯈꯜꯂꯛꯏ, ꯑꯩꯒꯤ ꯃꯥꯁꯇꯔꯅ ꯍꯥꯏꯔꯤꯕꯁꯤ ꯑꯣꯏꯅ ꯇꯧꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯂꯪꯊꯣꯛꯀꯦ ꯇꯧꯏ꯫ ꯑꯃꯨꯛꯁꯨ ꯂꯪꯊꯣꯛꯄ ꯉꯝꯗꯅ ꯂꯥꯡꯇꯛꯅꯔꯒ ꯑꯗꯨꯃꯛ ꯌꯦꯡꯉ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯥꯒꯤ ꯂꯣꯀꯦꯠ ꯑꯗꯨ ꯌꯣꯡ ꯑꯃꯈꯛꯅ ꯂꯥꯛꯀꯦ ꯇꯧꯏ꯫ ꯃꯗꯨꯗ ꯃꯥꯅ ꯌꯣꯡ ꯑꯗꯨ ꯁꯥꯎꯅ ꯂꯛꯅꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯌꯣꯡ ꯑꯗꯨꯅ ꯂꯣꯀꯦꯠꯇꯨ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ꯫ ꯌꯣꯡ ꯑꯗꯨꯅ ꯇꯥꯟꯅꯔꯛꯄꯗ ꯃꯥꯅ ꯆꯦꯟꯕꯗ ꯖꯦꯡ ꯏꯁꯤꯡꯗ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯦꯡ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯑꯗꯨꯝ ꯂꯨꯞꯊꯔꯝꯃꯤ꯫ ꯃꯈꯥ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯂꯣꯀꯦꯠ ꯑꯗꯨꯅ ꯖꯦꯡ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯈꯠꯄꯒꯤ ꯃꯇꯥꯒꯨꯝ ꯃꯊꯛꯂꯣꯝꯗ ꯂꯣꯀꯦꯠ ꯑꯗꯨꯅ ꯖꯦꯡꯅ ꯆꯤꯡꯉꯒ ꯄꯨꯈꯠꯂꯛꯏ꯫ ꯏꯁꯤꯡꯗꯨꯒꯤ ꯇꯣꯔꯕꯥꯟꯗ ꯌꯧꯕꯗ ꯃꯗꯨꯒ ꯂꯩꯔꯝꯕ ꯌꯣꯡ ꯑꯗꯨꯅ ꯖꯦꯡꯒꯤ ꯃꯈꯨꯠꯇ ꯆꯤꯛꯏ꯫ ꯖꯦꯡꯒꯤ ꯃꯁꯥꯗꯒꯤ ꯊꯣꯛꯂꯛꯄ ꯏꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯂꯣꯀꯦꯠ ꯑꯗꯨꯗ ꯏꯗꯨꯅ ꯇꯥꯁꯤꯟꯈꯤꯕꯗꯒꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯁ꯭ꯇꯤꯛ ꯑꯃ ꯄꯥꯏꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯑꯇꯤꯌꯥꯗ ꯄꯥꯏꯈꯠꯂꯕ ꯃꯇꯨꯡꯗ ꯖꯦꯡꯗ ꯄꯥꯏꯔꯤꯕ ꯂꯣꯀꯦꯠ ꯑꯗꯨ ꯅꯥꯟꯊꯣꯛꯈꯤꯗꯨꯅ
stick aduga thengnabadagi weapon nama semai jengsu ngaaga yengami atyara tawriba mayamda ubada asomdana master sing aduna karino atyara tawriba se haiduna thoga yengi master sing aduna yenga khangba ngamami madudi tawriba matawase demon gi mawong soidamaki kari mukhulai ama semamani maduna tawrini haiduna master sing aduna nongthakta yakalaga yengaga leirami master sing aduna hairami hel manungda laiba demon king na makoina semiba khulai asi soidamaki lawba lakani aduna akoi section ba pai haiduna makoi masen wari sanai adubu nongthakta pairiba stick aduna ma semba lora matungda zengi manakta tarai maduda lairamba yong adusu stick tuna tabde kiraga senki tanja adumaktada masak khangdo nupi ama laga zengna pairiba stick adu mulammi mangna pairiga senga topada zengna nupi adugi mukongdo pairiga stick adu makada thadarami aduga masak khangdaba nupi aduga zenga yamna kanna phunarami obaine phunariba tanja adumaktada lusu laga nupi aduga attack tarami luga masak khangdaba nupi aduga yamna kanna attack taunai obaine yamna kanna phunai phunariba sarak adumaktada yansu laktuna lugi mateng panglaga masak khangdaba nupi aduga obaine changaga yamna kanna khanai masak khangdaba nupi duna umuda yalaga mangodagi magic ki power ama langthomi maduda tianga lugana makogi thang amasu fi adu langsalami adugi matungda masak khangdaba nupi adu pairaga satkhiram zenga tiangda hairami aigi khutta yongni sikhibagi da kunji yen isu yam thomi haiduna jangna tiangda hairami jangna puthoga yanganbada yongna sema da phamadu amatta leiramde maduda jang yamna nga ami nungdangda masak khangdaba nupi aduna jangi tumphum lamda laaga stick adu thiramni mana kuithi thibada stick adu phangamde akon badadi jengna tungana tumduna leiriba mafam aduri yengubada stick adu jengna nanchalaga tumduna leirami masak khangdaba nupi aduna stick adu huralaga lauthoga lakpa matamda mana mafamdagi thokpa ngamamde maramdi stick aduda karigumba power kara yawbanina nupi aduna thoke tawpada phondana amuk mafamda hanjalai madudagi nupi aduna jangi manakta tumsinaba saraga adum laiki nongalakpa matamda jengna tum hawolakpada nupi adu magi manakta leirambaduga mayamna ngakki aduga hangi nang kanano haina hangi nupi aduna kumaki aigi ming biyaw kawi haina biyawna nangi nanakta soidana tumkibani hairamlaga mahak pairaga satkhi matang sida haijaning bani nupi asi atai kanasu nate demon king ki party na stick adu launa bagi damakta tharakpa nupi ni biause mathangi sinda zengi mamanaba singdi kung fu practice tawduna leirami adubu jengdi manungduga simjit sitlaga adumak lei tanja adumaktada magi angang oiriba friend jinu laktuna jengda hairami nangna kung fu tamdabida nangna simjit sitlaga adumu leibase nangi asoibadi nate nangi master gi asoibani haiduna magi mamanaba jingnuna hairaki madu tabada master gi masanupi tianna jinuda challenge tawrami nangna yamna hairagadi ibaini saeng tawsi haiduna ubaini khatnarami maduda jinuga teniyaga yamna kana khatnai mana haijabi kung fu gi technique mayam sijinuduna mathakta paikhatlaga akan bamongda khanai master ne maduda yengaga lairami ubaini ne khanari basaraktuda jingnugi mamanaba kingu laktuna khanabadu kungfugi power sijinaraga khanabadu thamami makoigi khanabagi sayeng adu loisenki ubaini ne khanaba to lor matungda master ne hairami tournament kuidre aduna tournament gi damakta sem saw haiduna master na jingnu amadi kiuda hairami atudagi makoi satkirami jangna lambida lakpada yanga kiuga nungsina wari sanaduna mobani leirambado ubada jangi thamoida achukumatik nungairamde jangna matam punamakta tianbu nungsiramani adubu magi nungsiba adu ngasidi pungkai kairami thawai nungaitana jangna mafamdo thado baga kanna selai jangna wakan nungaitana selakpaduga matam punamakta biyauna jangdagi magi stick adu launabagi sem sarami aduna biyauna
ꯖꯥꯡꯗ ꯅꯨꯡꯁꯤꯕꯤ ꯁꯥꯔꯒ ꯃꯥꯕꯨ ꯐꯖꯔꯕ ꯂꯩ ꯃꯌꯥꯝ ꯍꯧꯕ ꯃꯐꯝꯗ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯕꯤꯌꯥꯎꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯖꯥꯡꯁꯨ ꯊꯃꯣꯏ ꯀꯥꯏꯔꯒ ꯆꯦꯜꯂꯛꯄꯅꯤꯅ ꯃꯥꯁꯨ ꯋꯥꯈꯟꯗꯨ ꯈꯪꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯤꯑꯣꯏ ꯈꯔꯅ ꯂꯝꯕꯤꯗꯨ ꯀꯅꯥꯒꯨꯝꯕ ꯈꯔ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯕꯤꯌꯥꯎꯅ ꯖꯦꯡꯗꯨ ꯃꯈꯥꯗ ꯏꯟꯊꯔꯝꯃꯒ ꯃꯤꯁꯤꯡꯗꯨꯅ ꯎꯗꯅꯕ ꯂꯣꯠꯂꯝꯃꯤ꯫ ꯕꯤꯌꯥꯎꯁꯨ ꯖꯦꯡꯒꯤ ꯃꯐꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯕꯤꯌꯥꯎꯅ ꯖꯦꯡꯗ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯖꯤꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯐꯪꯕꯗ ꯕꯤꯌꯥꯎꯅ ꯖꯦꯡꯒꯤ ꯁ꯭ꯇꯤꯛ ꯑꯗꯨ ꯂꯧꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯉꯝꯃꯝꯗꯦ ꯂꯧꯕ꯫ ꯖꯦꯡꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯆꯥꯅꯕ ꯈꯔ ꯑꯩ ꯂꯧꯔꯨꯕꯒꯦ, ꯅꯪ ꯂꯩꯔꯝꯃꯨ ꯍꯥꯏꯔꯒ ꯃꯍꯥꯛ ꯆꯥꯅꯕ ꯂꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯖꯦꯡꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯁꯥ ꯈꯔ ꯌꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒ ꯖꯦꯡꯅ ꯈꯜꯂꯝꯃꯤ ꯃꯥꯒꯤ ꯍꯨꯏꯗꯣ ꯌꯥꯏꯈ꯭ꯔ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯥ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯨꯏꯗꯨꯗꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯕꯥꯏꯅꯤ ꯐꯝꯃꯤꯟꯅꯔꯒ ꯁꯥꯗꯨ ꯆꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯨꯡꯐꯨꯒꯤ ꯇꯣꯔꯅꯥꯃꯦꯟ ꯑꯗꯨ ꯍꯧꯅꯕꯒꯤꯗꯃꯛꯇ ꯁ꯭ꯀꯨꯜ ꯄꯨꯝꯅꯃꯛꯀꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯂꯥꯛꯑꯝꯃꯤ꯫ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯥꯁꯇꯔꯅ ꯕꯣꯜ ꯑꯗꯨ ꯃꯊꯛꯇ ꯄꯥꯏꯈꯠꯍꯜꯂꯝꯃꯤ꯫ ꯇꯣꯔꯅꯥꯃꯦꯟ ꯑꯗꯨꯗ ꯌꯥꯎꯒꯗꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯆꯣꯡꯈꯠꯂꯒ ꯕꯣꯜꯁꯤꯡ ꯑꯗꯨ ꯑꯣꯛꯏ꯫ ꯃꯗꯨꯗ ꯖꯦꯡꯗꯤ ꯀꯨꯡꯐꯨꯒꯤ ꯅꯣꯂꯦꯖ ꯈꯪꯗꯕꯅꯤꯅ ꯄꯥꯏꯈꯠꯄ ꯉꯝꯃꯝꯗꯅ ꯃꯈꯥꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯥꯗ ꯇꯥꯕ ꯕꯣꯜ ꯑꯃ ꯖꯦꯡꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯀꯨꯟꯒꯦ ꯇꯧꯕꯗ ꯂꯨꯅ ꯃꯥꯒꯤ ꯕꯣꯜ ꯑꯗꯨ ꯂꯪꯉꯒ ꯑꯦꯛꯁꯆꯦꯟꯖ ꯇꯧꯔꯝꯃꯤ꯫ ꯖꯦꯡꯅ ꯕꯣꯜ ꯑꯗꯨ ꯄꯥꯏꯔꯒ ꯂꯥꯛꯑꯒ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯦꯛꯁꯆꯦꯟꯖ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯂꯨꯗ ꯍꯪꯉꯝꯃꯤ꯫ ꯂꯨꯅ ꯍꯥꯏꯔꯛꯏ, ꯕꯣꯜ ꯑꯗꯨ ꯂꯛꯀꯤ ꯕꯣꯜꯅꯤ, ꯅꯝꯕꯔ 1ꯅꯤ, ꯃꯁꯤꯗ ꯂꯛꯀꯤ ꯍꯥꯏꯕꯗꯨ ꯂꯩꯇꯦ, ꯍꯣꯠꯅꯔꯒ ꯐꯪꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯨꯅ ꯌꯦꯡꯗ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯨꯡꯐꯨꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯄꯥꯏꯔꯒ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯁꯥꯟꯅꯐꯝ ꯑꯗꯨꯗ ꯆꯠꯂꯤ꯫ ꯃꯗꯨꯗ ꯃꯥꯁꯇꯔꯁꯤꯡꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯇꯣꯔꯅꯥꯃꯦꯟ ꯑꯁꯤꯗ ꯉꯝꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯃꯊꯪꯒꯤ ꯄ꯭ꯔꯣꯃꯣꯁꯟ ꯇꯧꯒꯅꯤ, ꯑꯗꯨꯅ ꯁꯥꯟꯅꯕ ꯃꯇꯝꯗ ꯐꯖꯅ ꯁꯥꯟꯅꯧ ꯍꯥꯏꯗꯨꯅ ꯀꯨꯡꯐꯨꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗ ꯃꯥꯁꯇꯔꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯇꯣꯔꯅꯥꯃꯦꯟ ꯑꯗꯨ ꯍꯧꯗꯨꯅ ꯀꯨꯡꯐꯨꯒꯤ ꯋꯥꯔꯤꯌꯔꯁꯤꯡ ꯑꯗꯨꯅ ꯑꯃꯒ ꯐꯥꯏꯠ ꯀꯌꯥ ꯇꯧꯅꯔꯝꯃꯤ꯫ ꯀꯌꯥ ꯑꯃꯅ ꯂꯩꯍꯧꯏ, ꯀꯌꯥ ꯑꯃꯅ ꯉꯝꯃꯤ꯫ ꯑꯉꯝꯕꯁꯤꯡꯅ ꯀꯌꯥ ꯍꯔꯥꯎꯏ, ꯑꯄꯣꯕꯁꯤꯡꯅ ꯋꯥꯈꯜ ꯀꯌꯥ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯂꯨꯅ ꯑꯍꯤꯡꯗ ꯀꯨꯡꯐꯨꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯀꯌꯥ ꯇꯧꯏ꯫ ꯑꯇꯤꯌꯥꯗ ꯄꯥꯏꯈꯠꯇꯨꯅ ꯃꯁꯥ ꯃꯊꯟꯇ ꯇꯣꯔꯅꯥꯃꯦꯟꯒꯤꯗꯃꯛꯇ ꯄ꯭ꯔꯦꯛꯇꯤꯁ ꯀꯌꯥ ꯇꯧꯖꯩ꯫ ꯃꯉꯣꯟꯗ ꯅꯥꯇꯣꯟꯗꯒꯤ ꯏ ꯇꯥꯔꯛꯇꯨꯅ ꯀꯨꯝꯊꯔꯛꯏ꯫ ꯃꯗꯨꯗ ꯃꯥꯒꯤ ꯃꯥꯁꯇꯔꯗꯨꯅ ꯃꯉꯣꯟꯗ ꯏ ꯇꯥꯕ ꯑꯗꯨ ꯐꯅꯕꯒꯤꯗꯃꯛꯇ ꯍꯤꯗꯥꯛ ꯑꯃ ꯄꯤ꯫ ꯃꯁꯤꯒꯤ ꯍꯤꯗꯥꯛꯇ ꯁꯤꯖꯤꯟꯅꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯇꯣꯔꯅꯥꯃꯦꯟ ꯑꯗꯨ ꯌꯥꯎꯕ ꯉꯝꯒꯅꯤ, ꯅꯠꯇ꯭ꯔꯒꯗꯤ ꯅꯪꯒꯤ ꯏ ꯊꯣꯛꯄ ꯑꯁꯤꯅ ꯅꯪ ꯇꯣꯔꯅꯥꯃꯦꯟ ꯑꯁꯤꯗ ꯌꯥꯎꯕ ꯉꯝꯃꯣꯏꯗꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤ, ꯑꯗꯨꯅ ꯑꯩꯅ ꯄꯤꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤ ꯁꯤꯖꯤꯟꯅꯧ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯥꯁꯇꯔꯅ ꯂꯨꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯖꯦꯡꯁꯨ ꯇꯣꯔꯅꯥꯃꯦꯟ ꯑꯗꯨꯗ ꯃꯥꯒꯤ ꯇꯔꯟ ꯇꯥꯔꯝꯃꯤ꯫ ꯖꯦꯡꯒ ꯅꯤꯄꯥ ꯑꯃꯒ ꯐꯨꯅꯅꯕꯒꯤ ꯁꯦꯝ ꯁꯥꯔꯤ꯫ ꯖꯦꯡꯅ ꯃꯍꯥꯛꯅ ꯐꯨꯅꯕ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯠ ꯀꯌꯥ ꯁꯤꯜꯂꯛꯇꯨꯅ ꯅꯤꯄꯥ ꯑꯗꯨ ꯁꯜꯂ ꯇꯥꯈꯤ꯫ ꯖꯦꯡꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯑ ꯌꯦꯡꯕꯗ ꯅꯤꯄꯥ ꯑꯗꯨ ꯂꯣꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯖꯦꯡ ꯌꯥꯝꯅ ꯉꯛꯑꯝꯃꯤ꯫ ꯖꯦꯡꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ, ꯐꯨꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯐꯨꯈꯤꯕꯅꯣ ꯑꯩꯅ ꯍꯥꯏꯗꯨꯅ ꯃꯥ ꯋꯥꯈꯜ ꯈꯜꯂꯒ ꯂꯩ꯫ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛꯂꯦꯟꯗ ꯖꯦꯡꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯖꯦꯡꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯖꯦꯡꯁꯨ ꯀꯨꯡꯐꯨ ꯍꯩꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯖꯦꯡꯗ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯇꯤꯌꯥꯟꯒ ꯂꯨꯒ ꯐꯥꯏꯠ ꯇꯥꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯖꯦꯡꯒ ꯃꯥꯒꯤ ꯃꯔꯨꯞ ꯖꯤꯡꯎꯒꯁꯨ ꯐꯥꯏꯠ ꯑꯁꯤ ꯇꯥꯔꯝꯃꯤ꯫ ꯖꯦꯡꯒ ꯖꯤꯡꯎꯒ ꯈꯟꯅꯅꯕꯒꯤ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯖꯤꯡꯎꯅ ꯍꯥꯏ, ꯅꯪꯒꯤ ꯀꯨꯡꯐꯨ ꯑꯗꯨ ꯀꯌꯥꯝ ꯍꯩꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯅꯣꯛꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯣꯕꯥꯏꯅꯤ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯕ ꯍꯧꯔꯛꯏ꯫ ꯖꯤꯡꯎꯅ ꯌꯥꯝꯅ ꯉꯛꯏ, ꯖꯦꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯔꯝꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ꯫ ꯃꯣꯕꯥꯏꯅꯤ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯩ, ꯑꯗꯨꯕꯨ ꯖꯦꯡꯅ ꯖꯤꯡꯎꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯉꯝꯈꯤ꯫ ꯁꯨꯡꯍꯩ ꯍꯩꯇ꯭ꯔꯕ ꯖꯦꯡꯅ ꯖꯤꯡꯎꯗꯨ ꯉꯝꯃꯤꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯖꯦꯡꯒꯤ ꯃꯈꯨꯠꯇ ꯌꯥꯎꯔꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ, ꯃꯗꯨꯒ ꯌꯥꯎꯔꯤꯕ ꯄꯋꯥꯔ ꯑꯁꯤ ꯗꯦꯃꯣꯟꯒꯤ ꯄꯋꯥꯔ ꯌꯥꯎꯕꯅꯤꯅ ꯖꯦꯡꯅ ꯐꯥꯏꯠ ꯑꯗꯨꯕꯨ ꯃꯥꯅ ꯉꯝꯃꯤ꯫ ꯖꯦꯡꯅ ꯉꯝꯕꯗꯒꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯖꯤꯡꯎꯁꯨ ꯁꯥꯎꯗꯨꯅ ꯃꯉꯣꯟꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯖꯦꯡꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯁ꯭ꯇꯤꯛ ꯑꯗꯨ ꯅꯪꯅ ꯉꯝꯕꯅꯤ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯁꯤꯖꯤꯟꯅꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯁ꯭ꯇꯤꯛ ꯑꯗꯨ ꯂꯪꯊꯣꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯂꯨꯅ ꯇꯤꯌꯥꯟꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤ꯫ ꯖꯦꯡꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ
Zengna ngambadagi miyam punapna Zengbu thagatnarami harauduna mabu pairaga langkhatli. Mamanabsingduna Zengda hangi nang kamai tawna ngammino asuk yamna haikraba Zengbu nangna maithibu piba ngambaise nangonda karamba makan kungfu jawgi haiduna mamanaba mayam aduna sangchillaga Zengda hangi. Nungdang yausalaba matungda Zengna lairingaida mangonda hanna tanagiba yong aduna Zengbu puraga satli. Mana adum purakpada mafam amada yaurai maduda lu adu taraga lairammi. Zengna madu ubada yamna ngakna yengami aduga luda hangi kaidaurage haiduna. Luna hairai isingda tariba aiga haidakado amtang pitha'u haiduna hairai. Maduda Zengna pithaami madudagi lu adu gyan tarak. Luna hairai aina practice tawbada madudagi tawbani haiduna hairaki. Matang tournament kaya taroba matungda Zengsu finance sangami asomdana lusu finance sangami. Mobile ni fight tawnabagi damakta sem sarami. Zengi master buyuna harami ngasi sanagadaba numit ase nangidi finance ni. Aina nangbu thajaramdabani adubu nangna ngasi di finance sangduna akogi academy asibu mai pakpagi mami ama ure. Karingumba nangna maithiragasu akaiba karim laiti adubu nangi thamoi sengna fight adu phajana sano haiduna magi master buyuna Zengda hairaki. Luga Zengga finance adu sananabagi dabak sem sarami mipung kudimak loina yengami. Zengdi magi fire stick to yauramdi adubu ludi magi thang yaurai. Luga Zengga yamna kana khatnai Zengsu luna propunamak yam kana ngakthoi aroibada luna game asi loisellage haiduna magi thang adu satuoga Zengda yalami. Adubu khangawdana Zenggi makutta magi fire stick adu pairaki aduga thang adubu ngaan adudagi mobile ni fight adu adugmate kalammi Zenggi su makutta fire stick yauraga punarami aduga lugi su makutta thang adu pairaga pani yamna kana khanai. Zengga luga mobile mak game asi loselage khanwagi matago Zengna mataktagi fire stick pairaga paitharai aduga makhadagina luna thang adu pairaga paikhalai. Mobile ni yam kanna painarai thengamdai adu maktada Zengna magi fire stick adu khaitoi maduda lugi thang aduna thinge tawbe adusu unasu Zengdu bunga aga makhada thadaki. Zeng makhada gyan mangna ta asumna mobile ni fight adu amnadana loisa. Asomdana Demon King ki party na biawda hairamni karigena hujik phawba fire stick adu lawba ngamde aduna ekogi Demon King yamna sawe haiduna magi party aduna biawda hairamni. Biawsu Demon King ki party amadi oirammi maduna maram oiraga Demon King na stick adu belawna bagi damakta kungfu gi warrior kya bu attack taram lambi da lakpa kaya da makoina pepet ki laithibi sijinaraga Demon King ki party na kungfu gi warrior kya bu matang attack ya sathai. Asomdana master singna Zengbu study tawba haurammi maramdi Zenggi masada Demon gi power laire haibadu master singna sayeng tawda kangba ngamami madudagi yengse kari tawsiki haidun master mayamna kwaselaga Zenggi masada paihallaga thammi. Master mayamna decide tawrami Zeng asi hatana pare haiduna tanja adu makata master biawgi satwa singna laaga hairai akoida Demon singna attack kaya tawrai akoigi mi kya su si hore haiduna master singduga akoina pau tammi. Master sing aduna Zengbu mantrana yamna tight security da faraga mabu thammi mana tight tawna thammiba mafam aduda biawna lakuna mabu keseliba mi myam adubu biawna mantra tawraga pangkha laga jangma puraga lai mana hek puraga lakpada jangi fire stick aduna thingi maduda biawna hairami aina jangbu kanba lakpani haibadagi magi stick aduna yaraga makoi mafam adagi tholakhi. Biawna Zengbu puraga laaga Demon King ki manakta purai. Demon King ki manak hek jawbada Demon King na Zengna paira iba stick adu mana munthirami adubu Demon King na paira gasu stick adu di Zengna control tawi maramdi magi lat adu stick adu de sangki banginam Zenggi makutta stick adu amuk lai. Demon King na fire stick adu lawba ngamdabadagi Demon King na Zeng de attack tarami. Biawna Zengbu kalamni tanja adu maktada Zenggi master sing adu laamni. Demon King aduna fire stick adu lawna bagi damakta mahak Demon Lanmi mayam adu kaurami
asomdana master sing aduna maki master larmi maki warrior mayam adu uraga makoisu lai mafam aduda lusu lai luna biaude attack tawrami mana attack tawrakpaduda zengna khamami adubu luna magi thang adu lamsallami thang aduna biaugi masada phawraga sat asomdana master mayamga demon ga kanna power kya kapnarami master puna makna lightning gi power sisinaduna demon attack kya tawrami master ching aduna lightning gi attack tawbadu ubutha zeng mana angang oiringai gi mayam adu ningsinglami mana angang oiringai da lightning attack tawraklaga magi khung adu mangan ki habadu zeng gi mamita sangsang urai madugi attack adu magi mapada tawkibu attack adu sap manarami madu ubda zeng saurami mana khangbang mami akoi gi village ta attack tawkibase demon nate master singdonani haibasi zeng na khangbang mami demon king na magi akan power singado kungfu gi warrior singadu da kapami maduda kungfu gi master singadu na pullaga demon king duga akan ba lightning gi power kya kapsali demon king su magi akan ba power kya kungfu gi master singadu da kapi tanja adu makta zeng na magi fire stick to fire ga demon na kapai pa power adu na ami demon na adum kapsal me power adu aduga demon gi power punamak zeng gi haksang sangkhirami aduga demon na hairami masigi aina kapami power punamak nang na loina laurami nang su masidagi demon gi power adu nangonda leirabani hairaga demon king adu pairaga mangki aduga zeng du makhata tarai zeng su tapna tapna demon gi power adu lakpa haurai master sing aduna khalami karigumba zeng se koina audrabati zeng se soidamaki demon king gi type ta oira ani haiduna master mayam aduna zeng bu hatnabagi koselami madudagi master sing aduna zeng di attack kya tawrami zeng na su master sing adu attack tawrami adubu magi master boyaudi yengaga leirami yauromde mai thangda master boyauna samsalaga zeng da phurami madudagi zeng na harami nang su aingoda hatte khalaba zeng na boyaugu su phurami master mayam adu zeng na phubudu loina makhada tarami master boyabu zeng na hatlage haduna magi fire stick aduna tharami tanja adu maktada magi masanupi tianna thadana haiduna chengselakpada tian gi makukta palami adudagi tianna zeng da magi thainagi training tawgiba mayam ningsilami adudagi tapna tapna jang do mi gi wakal amuk lai maduda lugi master nupi aduna lu da hairami zeng se haujuti demon king soidamaki on khagani aduna karigumba koin halaudragadi akoi awaba kya tagani haduna lu da harami zeng se hatlu haiduna master aduna lu da insalami zeng na su hairami aidi aigi haksang da demon gi I sangkrabanina aibu hatlu aduna lepalai tanja adu makada luna magi thang adu langi zengbu tinkhidore haiduna mamana bana magi thang adu bu mangonda thilamki amukasu luna thang adu langai maduda magi master buina thang adu pharami aduga hairami zeng nang haujik ain haiba illanu nangi apambada tawjaro haiduna magi master na mangonda hairak luna magi thang adu pairaga yengda thilammi adubu thiliba thang adu side amada thinbo irami aduga zengna hairai karigino nangna ibu hatrise luna khumai satlo nang mafamse thadu oga madudagi zengna ngasai luna thinkhiba biaudo mana kongkhatlaga atyada pairaga asum satki asumna film asi loisanki ngasgidamak mayamdagi kainabagi ayaba lawjari mathangi video da amuk thengnasi channel asibu nungsibiduna subscribe amadi share tawbiramu video asibu nungai biba thoklagadi like tawbiramu mayambu thagatchari